Ngara numida waram phongkhiba kanglaipa meragi pau si digi maru oiba pau khara khangacharaga miyamda khudo tamjige urukhulda khulani khuthongnabagi thodokta laika nariba mioi amasung asi laikhidrai urukhul district asida ngak sambagi thorang lokhaikhrai ngarang ayu urukhul town gi hupul village amadi huipung village ani ge marakta lam yu hauda khunja masel khuthongnabagi thodokta nongmaina pandana sokpadagi jenin selaika narekhiba Huipung village khunja amasung ngasi laikana bangamdana laikhidre haire laikhidraba mioi adugi maming YR pamjai jo jai kuntraga manga apokpa ramlut mangsangba kawi pawosina hai ngasi laikhidraba mioi asi tharaga ngarangi thodo aduda laikhidraba mioi mari sure asi bhagsang ani na thodok tofamda laikhidabane aduga ani amana jinemsa laikhidabane haire amaramda ngara urkhulda thokiba thodo adugi khudong chaba lauraga Urukul District Police Station dagi maike adongi khunja singna overpower tawduna tunga ba makhalgi nongmai amade maru sing lakhibagi tawdok sing thokhraba matung Manipur Police ki maike dagi ahamba section thorangi thabak lakhaikhre haide pawsi asina phangba pawgi matung inade DGP Law and Order and Kailu na ngarang thokhiba order amana hauji oiriba lamdama sigi law and order asina maram oiraga police officers sing police station sing outpost sing amade Tunga bam sing da hang leba checkpoint sing section laina ba khangan krai loina order asigi matung inna Urkhul district ki rang thokpa ya bam sing da security force ngak sembagi akamba thabak thoram sing pakhat khre hairi panba ya bade hauji Urkhul district pomba da curfew thambaga loina internet data service ki athingba thamli bane makha tarapa paugda Rahul Gandhi da aso engam thoktana ba Fuya Police Station ai bachiro pising krai BJP amadi NDA gi lucingba singna Congress Party gi lucingba oidiba Rahul Gandhi da open threat obu yamna kana yaningdeba phongdokpaga loina lucingba sigi punsida aso engam tho andana ba Manipur Pradesh Congress Party MPCC gi president K Mega Chandrana City Police Station ai bachiro amma mamang thada pising khraba matungda Fuya Block Congress Committee na su Fuya Police Station gi OC da pising khre haide Fuya Block Congress Committee ki President A. Amo Samuel gi listing makada Fuya Police Station ki OC da ngarang pising kiba ai bachero aduda palibade Congress ki lusing ba Rahul Gandhi ki punsida aso engam to andana ba amadi mangonda kihambagi thabak chatharakli ba silauthokpina ba wafam sing pali haide makha tarapa pauda Tamelong gi Wilong area da taramba popi pambi sing yanthatuna mangan krai Manipur lengana changsiliba war on drug ki khongjang ama oina Tamelong District Police ki SP ki miyeng makada District asigi Police amadi Tamai Police ki apamba kanggo amana District asigi Karti Part 4 amadi Kaliwong area na taramba popi pambising ngasi yanthatuna mangan kre haide Tamelong Police ki kanggo na chathakiba drive adubo Manipur ki Chief Minister Mbere na thagapa phongdokpaga loina angi wangbada popi thaba lepnaba update toroppaga loina lamdama sidagi mayai kabani sa maru phangna muthanaba aikhoi puna honaminasi haina phongdokhi Makha tarapa pauda aikhoi maite sing ama to oina punchi minaduna haurakliba iraiba iramdam amade icha isu singi damak kannaba thaudang lauminabagi tangai phadaba leire Robin Mangang maite ina lining amu hana hanjilaktuna amma to oibagi apumba pangal ama saga minabagi pandamda arambai tengol 26 unit kaksin satharakpa nongma pamba laipung kabagi tharam ngasi kaksin kulen ibodo khabrangba laikol da pangthokhrei laibung kabagi tharam adu Robin Mangang khoirakpam Public Relation Officer PRO Arambai Tingol General Headquarter Naurem Brozen Mangangsa Thabural Sanamahi Laini Salai Kaksing Amasung Morangtham Brozen Hanagi Kaksing Municipal Council gi Vice Chairman Oiramba ahom na mithunglen sing oidina miyamda wangangki ngasi gi tharumga mari lenina Robin Mangang khoirapam na haikibada aikhoi maite singasi amaga punsi minaduna hurakliba ija isu singi damak ireba iramdamasi kaminaramba tangai fadabalai Aikhoigi apumge saktam adu sagatminaba aikhoina laibang kaba natraga khananenabage mipa pangthokpa si yamna maru oi haina su phongdoki tharam maduga mari lenina Naurem Rajen Mangangsana hai aikhoigi ina lining mangtharakpana ngasi aikhoi awaba khudong thiba si mayoknaribane maram asina aikhoina aikhoigi ina lining da hanjinuna aikhoigi apumba ama sagatminaduna apumbagi thauna adu uminabagi matam yaure aikhoigi ina lining na mangkhrabade aikhoigi ifrup su mangki batabane Ifrup kanjanaba aikhoigi ipa ipugi lining liklamda hanjiminarasi hana phongdokhi hana Kaksing Municipal Council gi Vice Chairman oina thawpuramba Brojena phongdokhibadi aikhoigi tunglamcha amagi damak tha amada nongma pamba
नुमित खक्तदा पुमिनबगी mahutta tha amada anirak punba mathau tai aikoina aikoigi apumba saktam sagapada kakjinggi laikai laikai gi yomthong dagi thagi sengkai khaigatnabagi thorang ama lominabagi mathau tare haina phongdokhi Arambai Tingoi 26 unit kaksinga thodang lauduna pangthokiba nongma pamba laikoi kabagi tharamadu hongdokpada lambigi khudongthiba thawdo amada laikhidraba unit asigi tingoroi yumna Michael Iremam saba laikai de laibagi mafamdasu minute ani 2 minute leptuna awabasu phongdokhi tharam aduda kaksing kaithelgi akoibda laiba dukal sing kaithel phambi sing phamnakhide dukal thonglonduna amade pofam phamba thadoktuna mifam aduda sarugyaki makha tarak poina kangla paudagi maru oiba pau khara khangasaraga miyamda khudo tamjike CM Berena Nagaland American khandokpa hobada apemba phongdokhrei Manipur gi CM Berena mahaki ex thagalakpa worolda yumthang nariba ise Nagaland ise asidagi elege migrants sing khandokpagi thaba horakpada apemba phongdokpaga lonina region asidagi mitop khandokpa asina yelomi kambang amragani haibaga lonina Manipur state ki oinasu mitop khandokpagi sai asi lising amaga sama po humpugo mathoida best year oina balepna khrei Mizoram gi lising amaga sama panyenkhigi mathogi delepna khrei Nagaland mitop khandokpagi best year asi sai ani thokna khaidokle lising ama sama po humpugo humdoi manungda leiba kanglupsingdi Garo, Kuki, Kajari, amasung Maker, Karbi, amadi lising ama sama panifugi December kuntraga mathoi phawbagi manungda Nagaland state larekhiba Nepal khorkha sing oigani hira masigi matangda Kohima gi DC na tha asigi amada notification ama thokhrei hariba sai ani asigi aroiba final publication list mamang thagi May 6 tani masigi dama October 19 dagi official sing training piba horagani haire makha tarapa pauda Tehelka Operation hilltop na Manipur da posting taramba AR na chathaba corruption ki aromba sing sapa phaktorakrei Department inquiry chathanaba order tawkrei Karnen Sunil Kuki sin drug Karnen Singh na chathaba lupa crore lising humdra gi drug karabarda masagi income ga sanadana lanthum lepsi leba AR gi officer kaya se naramba yai Delhi da best of Tehelka magazine chathakiba Operation hilltop hana mingthomba sting operation amada Assam Riffles duty station lakhiba army gi officer sing Manipur da posting chaluraga mayumda halaklaga yamlaba sempam amadi lanthum kaya lepsinbagi matangda matau karamna selpari bano haiba adu sabab phalakhrei sathakiba operation hilltop asida Assam Riffles ki DG dagi hauraga makhataba official kaya fawba chauna corruption chathaba adu video namdana leba simba thungna puthorakrei Assam Riffles ki officer kaya gi marakta masagi income ga Sanadana lanthum kaya lepsimba ngamliba si Singku ki narco terrorist sing drug Karnel Singhi lupa crore lising humdra hembagi dar karbara siga mari lainaramba yai haina Tehelka na phongdorakle